Ngasidagi hauraga mathang thagi kunmathoi fawba chathagadawriba parliament ki nongju Mipham gi ngasi hauba numita Lok Sabha gi Mipham opposition party gi Charangnaba marakta numit yungma matung pung mari fawba Yeithokhre ngaseu ki pung taramathoi tabadagi haukhiba session adu ahanba oina Yeithokluraba matung numit yungba pung taranithoi tabada amuk hana haukhi adu moinamak opposition party congress SP, DMK amasung atay atopa party kayagi maikaydagi tongan ba issue yauna Operation Sindoor gi Matang-Da Charangnaba House manungda slogan kaya lauduna Lok Sabha gi speaker gi waltam na changsinki Presiding officer na zero hour gi Matang-Da MP singna masagi mafamda lainaba kayara khana appeal tawki Parliamentary Affairs Minister Kiran Rezizuna ngasi numit yung mamatungpung ani tabada Lok Sabha gi Business Advisory Committee gi Mipham amasu kauduna khanagadaba agenda gi Matang-Da khanakhi mahangna phongdok khibada lengangna topic khudingmakta khananaba sem saduna lei adumoinamak opposition party na speaker gi well manakta changsinduna Khongjang Changsin Bahaiba asi Aranbani Lok Sabha gi Deputy Speaker su oiriba Union Defense Minister Rajnath Singh nasu opposition na pukhalakpa topic khudingmakta khananaba lengakna sem saduna lei hairaduna opposition party na makhatana leptana Khongjang Changsin khibaduna house ki Mipham Yeithokhre maram ama oihali ngasigi ahoba numita house na lei khidraba member nipan gi mafamda ikai khumnaba utpaga loinana Pahalgam terror attack talai khidraba singi mafam dasu ikai khumnaba utkhi loinana Air India ge flight AI 171 gi thogdokta lai khidraba singi mafam dasu awhaba phongdokpa ga loinana ikai khumnaba utkhi